Lamdam asigi damak mangjil thana thabak CSO club Meira Paibi amadi organization singi oiba Apunba Meepham ama Taragi Cheisu na shillaga Hayeng pangthokkadouriba Asida Pumnamakna Saruk yabinaba Taragi Cheisu ki Chairman Khaidem Mani na appeal tourakli ngasi kurai ahonggaida leiba Taragi Cheisu ki office pangthokpa paugi Meepham amada wafam ase phongthokladuna senior advocate oiba Khaidem Mani na hai Hauzik thokliba irang asiga mari lainana leiriba lupsing punchinbiu haiba kholau ase miyamna laulibane Masida sunatana loop sing punchin gadabani haiba demanda loop kaya amasu thoraktaban nate loop sing punchilu haibirabase matau karamdano amade hauzik tholiba irang asida leiriba loop sing puna thabak tawminabagi matangdadi amata khanade Hayeng yumnam khuidromda leiba huyen lalong thangta association ge sanglena pangthokkadouriba CSO club Meira Paibi amadi organization singe Meepham ase hauzik tholiba irang asiga mari leinana puna thabak tawminanabagi lambi amathibani Meepham asida loopsing platform amada puna thabak tawminanaba common minimum program amagi makhada thabak tawnabagi wafam puthokani masida leiriba CSO sing hanagum adumak leigani subnatagi leiriba loopsing amana amagi mateng pangnaduna puna thabak tawminanaba yanaba honarakpani hauzik thokliba irang asigi waroshin purakpada aikoi khudingmak punsinbagi tangai fadaba adu leirakpadagi khongthang asi lawrakpani maram aduna lamdam asigi damak chongthorakliba CSO club Meira Paibi amadi organization singna Hayeng ki Meepham asida soidana Saruk Yabiyu haina Khaidem Mani na makhatana appeal tawkhe Agoi organization mayam si punchilana pun maidi organization pun madunate front tama political language da haragana united front kaido platform amada common minimum program amigi makhada agoi Manipur bantau sira loi namakna manaraga adudi tawrisi adigi agoi adugumba mafam adada mi lak ama release sira mi ka puthokna sige nangna gari puthokpa aina du puthokpa haina tawra kadai da punji ge sida punji haibudu tawraga adugumba tawya nana ba ama agoi sagat pa pamya